Manipur gi iranga mari lainana viral oirakhiba Chief Minister oiramba N Biren gi khonjel ni haiba audio clip adu Gujarat ki Gandhinagar da laiba National Forensic Science Laboratory NFSL da nauna forensic examination taunaba Supreme Court na pautak pikre khongthang asi Guwahati Forensic Sciences Laboratory na audio clip adu da Biren gi khonjel ni natraga natte haibagi chapchab recommendation piba ngamdabadagi lawrakhibane Kuki Organization for Human Rights Trust na hiramasiga mari laina Supreme Court tharakhiba petition gi hearing da Justice PV Sanjay Kumar amasung Justice Aravind Kumar anige bench na audio clip adu amukhana forensic examination tauna ba direction pikhibane loina na court asina audio clip adu asengbani natraga sengdabani haibage chapchaba report Chayol taruki manungda court asida pikhalakna ba NFSL da khangankhe case asigi makhataba hearing lakliba November 3 da chathagani hairi